ꯁꯤꯁꯤꯗ ꯊꯥꯔꯠ ꯄꯔꯁꯟ ꯑꯃ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯀꯣ ꯀꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯀꯥꯏꯅꯕꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯈꯪꯗꯦ ꯄꯥꯁꯀꯤꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯀꯣ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯔꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯗ ꯒꯤ ꯀꯩꯀꯩ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯀꯟꯅ ꯆꯦꯁꯟꯅꯍꯜꯂꯤꯕ ꯁꯤꯃꯤꯂꯥꯔꯤꯇꯤꯁ ꯃꯌꯥꯝꯁꯨ ꯈꯪꯗꯣꯛꯁꯤ ꯑꯗꯨꯒ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯂꯥꯛꯏꯕꯁꯦ ꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯦꯁꯁꯨ ꯈꯪꯗꯣꯛꯁꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯣꯝ ꯑꯅꯤꯒꯤ ꯐ꯭ꯌꯨꯆꯔꯗꯨ ꯀꯃꯥꯏꯅ ꯍꯥꯏꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯅ ꯍꯧꯖꯤꯛꯁꯦ ꯑꯗꯣꯝꯗ ꯀꯔꯤ ꯑꯦꯛꯁꯟ ꯄꯥꯏꯈꯠꯀꯗꯒꯦ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯄꯤꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣꯝꯒꯤ ꯃꯔꯤ ꯑꯅꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯁꯤꯟꯅꯕ ꯃꯔꯤ ꯑꯃ ꯄꯨꯔꯛꯅꯕ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯄꯤꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ. Hi, I am Shakeela Yunam, a certified tarot and crystal healer. Welcome to my channel, Shakeela Manipuri Tarot and Crystal Healing. ꯑꯍꯥꯟꯕꯒꯤ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯑꯩꯅ ꯄꯥꯏꯜ ꯑꯅꯤꯈꯛ ꯊꯝꯖꯒꯦ ꯄꯥꯏꯜ 1 ꯄꯥꯏꯜ 2 ꯄꯥꯏꯜ ꯑꯅꯤꯁꯤꯗꯒꯤ ꯑꯗꯣꯝꯅ ꯄꯥꯏꯜ ꯑꯃ ꯋꯥꯈꯟꯗ ꯈꯟꯕꯤꯔꯣ ꯄꯥꯏꯜꯗꯨ ꯈꯟꯕꯤꯗ꯭ꯔꯤꯉꯩ ꯄꯥꯏꯜ ꯑꯃ ꯑꯗꯣꯝꯒꯤ ꯋꯥꯈꯟꯗꯨꯗ ꯈꯟꯕꯤꯔꯣ ꯄꯥꯏꯜꯁꯤ ꯈꯟꯕꯤꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯗꯣꯝꯅ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯐꯝꯃꯒ ꯑꯗꯣꯝꯅ ꯃꯤꯠ ꯑꯣꯏꯁꯟꯕꯤꯔꯒ ꯁꯣꯔ ꯁꯥꯡꯅ ꯑꯍꯨꯝꯂꯛ ꯍꯣꯟꯕꯤꯔꯣ ꯃꯁꯜꯁꯤꯡ ꯑꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯆꯀ꯭ꯔ ꯇꯔꯦꯠꯇꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ 7 ꯆꯀ꯭ꯔꯁꯦ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ ꯇꯧꯕꯤꯔꯒ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯖꯔꯤꯕ ꯄꯥꯏꯜ ꯑꯅꯤꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯚꯤꯗꯤꯑꯣꯗꯨ ꯄꯣꯁ ꯇꯧꯕꯤꯔꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯄꯥꯏꯜ ꯑꯃ ꯍꯥꯟꯅ ꯈꯟꯕꯤꯔꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕꯁꯤꯡ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1ꯗ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯅ ꯑꯗꯣꯝꯗꯒꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯔꯦꯟ ꯐꯤꯂꯤꯡ ꯀꯔꯤꯅꯣ ꯄꯥꯔꯠꯅꯔꯅ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯒꯤ ꯄꯥꯝꯃꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯅꯤꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯍꯜꯂꯤꯕ ꯁꯤꯃꯤꯂꯔꯤꯇꯤꯁꯅ ꯀꯔꯤꯅꯣ ꯗꯤꯐ꯭ꯔꯦꯟꯁꯦꯁꯅ ꯀꯔꯤꯅꯣ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯂꯥꯛꯏꯕꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯦꯁꯁꯤꯅ ꯀꯔꯤꯅꯣ ꯐ꯭ꯌꯨꯆꯔꯗꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯛꯁꯟ ꯄꯥꯏꯈꯠꯅꯕ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯄꯤꯔꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯃꯈꯣꯏꯕꯥꯅꯤꯒꯤ ꯁꯤꯃꯤꯂꯔꯤꯇꯤꯁ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯐ꯭ꯌꯨꯆꯔ ꯑꯗꯨꯒ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠꯁꯦ ꯍꯥꯡꯉꯁꯤꯀꯣ ꯀꯥꯔꯠꯁꯦ ꯀꯔꯤ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯁꯤꯗꯅ ꯁꯤꯃꯤꯂꯔꯤꯇꯤꯁ ꯂꯩꯔꯦ ꯑꯗꯨꯒ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯂꯩꯔꯦ ꯐ꯭ꯌꯨꯆꯔ ꯑꯦꯗꯚꯥꯏꯁ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗꯒꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯩ ꯄꯥꯝꯃꯤꯁꯤ ꯍꯥꯏꯕꯗꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯀꯥꯟꯗ ꯑꯗꯣꯝꯅ ꯍꯥꯏꯕꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯐꯖꯅ ꯕꯦꯂꯦꯟꯁꯇ ꯂꯩꯅꯕ ꯑꯃ ꯀꯟꯅ ꯄꯥꯝꯃꯤꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯗ ꯑꯗꯣꯝꯅꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯑꯗꯒꯤ ꯀꯩ ꯇꯧꯕ ꯑꯗꯨꯝ ꯂꯩꯈꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯅꯈꯣꯏꯕꯥꯅꯤ ꯑꯅꯤꯃꯛꯀꯤ ꯃꯔꯤꯗ ꯅꯨꯡꯁꯤꯅꯗꯕꯗꯤ ꯅꯠꯇꯦ ꯅꯕꯥꯅꯤ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯑꯦꯟꯗꯗꯤ ꯐ꯭ꯌꯨꯆꯔꯗꯗꯤ ꯍꯥꯏꯗꯤ ꯑꯃꯠꯇ ꯑꯣꯏꯔꯀꯥꯟꯁꯤꯗꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯣ ꯀꯩꯔꯣ ꯈꯨꯗꯤꯡꯃꯛꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯕ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯗ ꯑꯗꯨꯒꯨꯝꯕ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡ ꯀꯩꯀꯥꯁꯤꯁꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯅꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯅꯤ ꯈꯪꯗꯦ ꯀꯩꯗꯅꯤ ꯈꯪꯗꯦ ꯍꯥꯏꯔꯣ ꯅꯪ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯂꯩꯅꯕ ꯀꯩ ꯇꯧꯕ ꯌꯥꯕ ꯅꯪ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯍꯥꯏꯗꯤ ꯑꯃ ꯇꯧꯗ ꯇꯥꯔꯒꯁꯨ ꯕꯤꯖꯤꯅꯦꯁ ꯑꯃ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯏ ꯈꯪꯗꯦ ꯀꯩ ꯇꯧꯏ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯀꯟꯅ ꯅꯨꯄꯤꯁꯤ ꯁꯣꯝꯁꯤꯅ ꯑꯗꯨꯒꯤ ꯄꯥꯔꯠꯅꯔꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯨ ꯄꯥꯔꯠꯅꯔꯁꯤꯅ ꯇꯥꯗꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯍꯥꯏꯗꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯅ ꯍꯥꯏꯗꯣꯏꯔꯥ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯍꯥꯏꯗꯣꯏꯔꯥ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯍꯥꯏꯗꯤ ꯃꯐꯝꯗ ꯈꯨꯗꯣꯡꯆꯥꯕꯁꯦ ꯏꯂꯥꯛ ꯂꯥꯛꯇꯕꯩ ꯇꯥꯡꯀꯛꯅ ꯍꯥꯏꯗꯣꯏꯔꯥ ꯃꯥꯁꯨ ꯍꯥꯏꯗꯤ ꯆꯔꯥꯡꯅꯕ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦꯕꯀꯣ ꯍꯧꯖꯤꯛꯅꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ ꯑꯗꯣ ꯁꯣꯝꯅꯗꯤ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗꯒꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯩꯕꯗꯣ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯛꯇꯅꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯄꯥꯝꯃꯦ
ꯑꯗꯒꯤ ꯍꯥꯏꯕ ꯌꯥꯕꯁꯨ ꯍꯥꯏꯌꯦ ꯅꯪ ꯃꯐꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯕ ꯐꯪꯗ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯥꯎꯠꯁꯥꯏꯗꯇꯕꯨ ꯆꯠꯂꯒ ꯑꯣꯏꯔꯁꯨ ꯇ꯭ꯔꯦꯚꯦꯜ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯑꯣꯏꯔꯁꯨ ꯈꯔ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯁꯦꯟ ꯊꯨꯝꯒꯤꯁꯨ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯣꯛꯅꯕ ꯑꯗꯨꯃꯥꯏꯅ ꯆꯠꯇꯥꯔꯒꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯌꯦꯡꯁꯜꯂꯨ ꯈꯣꯠꯂꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯈꯣꯠꯄꯗꯤ ꯂꯩꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯆꯠꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗꯩꯁꯨ ꯂꯥꯞꯊꯣꯛꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯗꯤ ꯎꯠꯂꯤꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯃꯨꯛ ꯁꯣꯝꯗꯩ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤꯗꯒꯤ ꯅꯪꯁꯦ ꯏꯁꯧ ꯇꯧꯔꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯅꯕꯥꯅꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨꯕꯨ ꯃꯥꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯐꯥꯗꯩꯀꯣ ꯅꯪꯒꯤ ꯑꯁꯥꯎꯕ ꯍꯥꯏꯗꯤ ꯑꯁꯣꯝꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯗꯣ ꯃꯥꯁꯤ ꯌꯥꯔꯤꯈꯩ ꯃꯥꯁꯤ ꯐꯥꯊꯖꯩ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯣꯠꯅꯖꯩꯌꯦꯕ ꯑꯗꯨꯒ ꯃꯥ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯈꯜꯂꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯗꯨ ꯌꯥꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦꯅ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯦ ꯌꯥꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦꯅ ꯍꯥꯏꯗꯤ ꯅꯪꯅ ꯍꯣꯕꯤ ꯍꯣꯕꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯍꯥꯏꯁꯜꯂꯛꯏꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯀꯣ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤ ꯃꯥꯗꯤ ꯁ꯭ꯇꯦꯕꯜ ꯐꯥꯎ ꯑꯣꯏꯗꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯅꯨꯡꯅꯥꯡꯅꯕ ꯀꯩꯝ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯅꯪꯒꯤ ꯑꯁꯥꯎꯕ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯉꯥꯡꯉꯛꯆꯔꯛꯄ ꯑꯁꯥꯎꯕ ꯇꯧꯔꯤꯗꯣ ꯃꯥꯁꯤ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯕ ꯀꯨꯜ ꯑꯣꯏꯕ ꯄꯥꯔꯁꯟ ꯑꯃꯗꯤ ꯑꯣꯏꯔꯤꯀꯣ ꯍꯥꯏꯕꯗꯤ ꯂꯣꯏ ꯐꯥꯖꯔꯒ ꯇꯥꯊꯣꯛꯑꯦ ꯑꯗꯨꯝ ꯅꯪꯅ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯋꯥ ꯂꯧꯗꯕ ꯅꯠꯇꯕꯀꯣ ꯁꯣꯝꯒꯤ ꯃꯋꯥ ꯂꯧꯗꯕ ꯅꯠꯇꯕ ꯑꯗꯨꯝ ꯇꯥꯊꯣꯛꯑꯦ ꯃꯥ ꯉꯥꯛꯇꯪ ꯉꯥꯡꯖꯩꯅꯤ ꯈꯣꯠꯆꯩꯅꯤ ꯑꯩ ꯀꯩꯁꯨꯝ ꯍꯣꯠꯅꯗꯕꯁꯨ ꯅꯠꯇꯦ ꯃꯥ ꯍꯣꯠꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯥꯏ ꯑꯗꯨꯝ ꯄꯥꯛꯀꯅꯤ ꯑꯩ ꯍꯣꯠꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯥꯛꯇ ꯇꯥꯔꯒꯁꯨ ꯃꯥ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯃꯥꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯩ ꯏꯁꯣꯔꯅꯁꯨ ꯁꯣꯏꯗꯅ ꯊꯧꯖꯥꯟꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯝꯗ ꯂꯩꯌꯦ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯐꯥꯊꯔꯒ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯅꯪꯒꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯕ ꯀꯩꯀꯥ ꯇꯧꯕꯁꯦ ꯃꯥꯁꯤꯅ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯇꯥꯔꯤꯀꯣ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯥ ꯑꯁꯥꯎꯕ ꯐꯥꯖꯟꯕꯩ ꯀꯟꯇ꯭ꯔꯣꯜꯁꯦ ꯌꯥꯝꯅ ꯉꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥ ꯏꯪꯅ ꯇꯞꯅ ꯐꯥꯖꯤꯜꯂꯤ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯖꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯑꯣꯏꯒꯅꯤ ꯃꯥ ꯈꯜꯂꯤꯀꯣ ꯃꯥꯒꯤ ꯍꯣꯠꯅꯔꯤꯕ ꯀꯩꯀꯥ ꯃꯌꯥꯝꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯏꯁꯣꯔꯗ ꯊꯥꯖꯕ ꯑꯃꯁꯨ ꯆꯥꯎꯅ ꯂꯩ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯀꯥꯗꯒꯤ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯕꯤꯖꯤꯅꯦꯁꯄꯨ ꯇꯧꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯣ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯃꯥꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯒ ꯅꯣꯡꯃ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯁ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯣꯏ ꯑꯩꯁꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯣꯏ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯐꯥꯎ ꯂꯩꯇꯦꯀꯣ ꯃꯉꯣꯟꯗꯗꯤ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯆꯠꯀꯅꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯒꯅꯤ ꯑꯩ ꯋꯥꯠꯂꯣꯏ ꯄꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯃꯥꯗꯤ ꯐꯖꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯣꯝꯗ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯗꯨꯒꯤ ꯑꯁꯥꯎꯕꯗꯨꯁꯨ ꯃꯥ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯇꯥꯔꯒ ꯍꯧꯖꯤꯛꯇꯤ ꯆꯠꯂꯤꯀꯣ ꯅꯕꯥꯅꯤꯒꯤꯁꯦ ꯑꯗꯨꯒ ꯅꯕꯥꯅꯤꯃꯛꯀꯤ ꯃꯥꯟꯅꯕꯁꯦ ꯅꯕꯥꯅꯤꯃꯛꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯀꯔꯤ ꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯂꯩꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯕꯒꯤ ꯀꯩꯅꯣꯝꯃ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯑꯅꯤꯃꯛ ꯂꯩꯌꯦꯕꯀꯣ ꯑꯅꯤꯃꯛ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯣ ꯑꯅꯤꯃꯛ ꯂꯩ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯀ꯭ꯂꯤꯌꯥꯔ ꯊꯤꯡꯀꯤꯡ ꯑꯗꯒꯤ ꯐꯣꯀꯁ ꯇꯧꯕ ꯀꯩꯅꯣꯝꯗ ꯐꯣꯀꯁ ꯇꯧꯕ ꯑꯅꯤꯃꯛ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯊꯧꯗ ꯑꯣꯏꯒꯦꯔꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡꯗꯅꯦꯕꯨ ꯈꯪꯗꯦ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯁꯦ ꯂꯩ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯅꯣꯏꯅ ꯌꯥꯝꯅ ꯑꯣꯅꯦꯁꯇꯤꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯇ꯭ꯔꯨꯊꯐꯨꯜ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯅꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯄꯥꯝꯕ ꯉꯥꯛꯇ ꯂꯩ ꯑꯗꯨꯒ ꯅꯕꯥꯅꯤꯃꯛ ꯋꯤꯜ ꯄꯋꯥꯔꯁꯨ ꯂꯣꯏ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕꯒꯤ ꯑꯩꯗꯤ ꯁꯤ ꯇꯧꯗ ꯌꯥꯗꯦ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯤꯜ ꯄꯋꯥꯔ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯔꯛ ꯆꯍꯤꯡꯅꯗꯕ ꯆꯔꯛ ꯆꯍꯤꯡꯅꯗꯕꯤꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕꯗꯨ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯀꯣ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯃꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯅꯤꯃꯛ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯍꯥꯏꯗꯤ ꯆꯤꯟꯗꯅ ꯑꯃ ꯍꯥꯏꯔꯒ ꯊꯕꯛꯅ ꯑꯃ ꯇꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦ ꯑꯅꯤꯃꯛ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯖꯅ ꯍꯥꯏꯗꯤ ꯗꯛ ꯗꯛ ꯉꯥꯡꯕꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯄꯥꯝꯃꯤꯕꯗꯨ ꯅꯠꯇ꯭ꯔꯒ ꯇꯧꯒꯦ ꯈꯜꯂꯤꯕꯗꯨ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯆꯤꯟꯗꯅ ꯑꯃ ꯏꯊꯧꯗꯅ ꯑꯃ ꯇꯧꯁꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯕ ꯑꯅꯤꯃꯛꯁꯤꯀꯣ ꯑꯗꯨꯒ ꯁꯣꯝꯅ ꯈꯜꯂꯤꯕ ꯍꯥꯏꯗꯤ ꯅꯤꯡꯉꯤꯕ ꯑꯗꯨ ꯍꯥꯏꯗꯣꯛꯄꯗ ꯍꯥꯏꯕꯗꯤ ꯀꯤꯗꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯆꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯏꯗꯤ ꯅꯈꯣꯏꯕꯥꯅꯤꯃꯛ ꯆꯦꯜꯂꯦꯕꯀꯣ
ꯑꯗꯨꯒ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯁꯟꯅ ꯍꯥꯏꯗꯤ ꯁꯣꯝꯒ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯒ ꯅꯣꯏꯕꯥꯅꯤꯃꯛꯁꯦ ꯍꯥꯏꯕꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏ ꯁ꯭ꯇꯦꯕꯜ ꯇꯧꯗꯦꯅ ꯈꯟꯕꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯂꯩꯔꯦꯀꯣ, ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯗ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ, ꯑꯩ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯜ ꯑꯗꯨꯝ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯕꯗꯨꯒꯤ ꯑꯅꯤꯃꯛꯁꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯆꯠꯂꯦꯕ꯫ ꯑꯗꯨ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯁꯤꯗ ꯏꯃꯣꯁꯅꯦꯜꯂꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕ, ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ, ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯃꯅꯨꯡꯗꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ, ꯑꯃꯅ ꯋꯥꯈꯜꯂꯣꯟ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯆꯠꯂꯦ, ꯑꯃꯅ ꯋꯥꯈꯜꯂꯣꯟ ꯑꯃꯔꯣꯝꯗ ꯆꯠꯂꯦ꯫ ꯁꯤꯅ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯁꯣꯝꯁꯤꯒꯤ ꯍꯥꯏꯗꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜꯗꯣ ꯏꯃꯣꯁꯅꯦꯜꯂꯤ ꯐꯨꯡꯒꯠꯂꯒ ꯂꯩꯔꯦꯕ, ꯏꯃꯣꯁꯅꯦꯜꯂꯤ ꯐꯨꯡꯒꯠꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯑꯃꯨꯛ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯈꯪꯕꯤꯗꯦ, ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯪꯕꯤꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯗꯒꯤ ꯅꯨꯄꯥꯁꯤ ꯃꯥ ꯑꯗꯨꯝ ꯁꯥꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯈꯣꯠꯂꯦ, ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯦ, ꯍꯥꯏꯗꯤ ꯃꯥꯅ ꯋꯥꯈꯜꯁꯨ ꯇꯥꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯟꯅꯗꯕ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯍꯥꯏꯇꯥꯔꯦ, ꯋꯥꯈꯜꯉꯩꯗꯣ ꯄꯨꯛꯅꯤꯡꯉꯩꯗꯣ ꯑꯗꯨꯝ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯡꯒꯠꯂꯒ ꯍꯧꯖꯤꯛꯁꯤ ꯍꯥꯏꯗꯤ ꯂꯩꯌꯦꯕꯀꯣ꯫ ꯑꯗꯨꯅ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯑꯣꯏꯗꯣꯏꯅꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ, ꯍꯥꯏꯗꯤ ꯌꯥꯅꯗꯕ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯃꯥꯟꯅꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯒꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯆꯔꯥꯡ ꯆꯍꯤꯡꯅꯕ ꯏꯃꯣꯁꯅꯦꯜꯂꯤ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯂꯩꯔꯦ, ꯃꯥ ꯏꯃꯣꯁꯅꯦꯜꯂꯤ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯂꯩꯔꯦ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯅꯣ ꯇꯧꯕꯒꯧꯅ ꯇꯧꯕꯀꯣ ꯁꯣꯝꯁꯦ, ꯏꯁꯥꯁꯦ꯫ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯑꯁꯣꯝꯒꯤ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯁꯨ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯣꯝꯅ ꯑꯃꯨꯛ ꯈꯪꯁꯥꯎ ꯁꯥꯎꯖꯤꯜꯂꯛꯄꯁꯦ, ꯁꯤꯁꯤꯗ ꯑꯃꯨꯛ ꯐꯥꯊꯔꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯏꯃꯣꯁꯅꯦꯜ ꯑꯅꯤꯁꯤ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦꯀꯣ, ꯑꯅꯤꯃꯛ ꯃꯥꯏꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯒꯤ ꯄꯥꯔꯠꯅꯔꯁꯨ ꯄꯥꯔꯠꯅꯔꯒꯤ ꯊꯣꯛꯄ, ꯁꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯈꯔꯗꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯨꯅ ꯀꯥꯆꯤꯅ ꯍꯥꯏꯁꯦ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟꯗꯣ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯑꯃꯗ ꯃꯌꯥꯏꯁꯦ ꯑꯃꯒꯤꯁꯨ ꯅꯠꯇꯕ ꯑꯃꯒꯤꯁꯨ ꯅꯠꯇꯕ ꯌꯥꯁꯟꯅꯕ, ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯦꯂꯦꯟꯁ ꯄꯨꯔꯛꯑꯒ ꯐꯖꯅ ꯆꯠꯇ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯁꯣꯝꯒꯤꯁꯨ ꯁꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯇꯥꯕꯤꯗꯦ ꯈꯪꯕꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯁꯥꯎꯔꯒ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯔꯅꯤ, ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯥꯎꯅꯕ ꯀꯩꯀꯥꯁꯦ ꯍꯦꯟꯒꯠꯂꯛꯑꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯐꯥꯊꯔꯒ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯤꯀꯣ, ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯐꯥꯊꯔ ꯂꯩꯕ ꯍꯥꯏꯁꯦ ꯉꯝꯃꯛꯇꯕ ꯇꯥꯡꯀꯛꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ꯫ ꯁꯨꯝ ꯍꯥꯏꯗꯤ ꯁꯥꯎꯅꯔꯒ ꯅꯨꯡꯇꯤꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯉꯪꯅꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯟꯖꯥ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏꯀꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯁꯨꯝ ꯁꯥꯡꯊꯈꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗꯨꯗ ꯑꯅꯤꯁꯤ ꯃꯔꯛꯇ ꯑꯃꯗꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯄꯥꯔꯠꯅꯔ ꯅꯠꯇ꯭ꯔꯒ ꯁꯣꯝꯁꯨ ꯑꯣꯏꯕ ꯌꯥꯏ, ꯑꯅꯤꯃꯛꯁꯦ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ꯫ ꯁꯤꯁꯤꯗ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯀꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯣꯝ ꯑꯅꯤꯁꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯥꯟꯅꯗꯅ ꯆꯠ ꯇꯥꯔꯒꯗꯤ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯅ ꯇꯣꯡꯁꯜꯂꯒꯀꯣ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕꯀꯣ꯫ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯅꯤꯁꯤ ꯃꯥꯟꯅꯅ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯋꯥꯈꯜꯂꯣꯟ ꯑꯅꯤꯁꯤ ꯃꯥꯟꯅꯅ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯥꯠꯁꯤꯅ ꯍꯥꯏꯁꯦ, ꯑꯦꯗꯚꯥꯏꯁꯁꯤꯗ ꯍꯥꯏꯁꯦ, ꯅꯣꯏꯕꯥꯅꯤꯒꯤ ꯄꯥꯁꯇ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯗ ꯑꯗꯩ ꯃꯔꯛꯇꯅꯤ ꯈꯪꯗꯦ, ꯄꯥꯁꯀꯤꯁꯤꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯀꯣ, ꯐ꯭ꯌꯨꯆꯔꯒꯤ ꯗ꯭ꯔꯤꯝ ꯇꯧꯃꯤꯟꯅꯈꯤꯕ, ꯑꯗꯒꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ, ꯑꯗꯨꯁꯤꯡꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯣ ꯁꯤꯅꯤ, ꯑꯗꯨꯁꯤꯡꯁꯨ ꯅꯤꯡꯁꯤꯡꯉꯣ, ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯪ ꯈꯜꯂꯒ ꯄꯨꯔꯛꯑꯣ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯄꯨꯔꯛꯑꯣꯕ꯫ ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯃꯌꯥꯝꯗꯣ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯍꯧꯖꯤꯛ ꯄꯨꯕꯤꯔꯛꯑꯣ, ꯄꯨꯔꯒ ꯂꯥꯛꯑꯒ ꯍꯥꯏꯕꯗꯤ ꯅꯕꯥꯅꯤꯒꯤ ꯋꯥꯈꯜꯁꯤ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯗꯕꯁꯨ ꯅꯠꯇꯦ, ꯅꯪꯅꯁꯨ ꯍꯥꯏꯗꯤ ꯁꯣꯝꯅꯁꯨ ꯅꯨꯡꯁꯤꯔꯦ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ, ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ, ꯑꯗꯣꯝꯁꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯁꯤ ꯂꯩ꯫ ꯇꯧꯅꯕꯨ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯅꯤꯁꯤꯗ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯊꯣꯛꯅꯗꯕ ꯂꯩꯔꯤꯕꯁꯤ ꯑꯣꯏꯊꯣꯛꯅꯕꯤꯌꯣꯕ꯫ ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯃꯣꯃꯦꯟ ꯃꯌꯥꯝ ꯏꯕꯥꯅꯤꯅ ꯍꯥꯏꯗꯤ ꯈꯟꯃꯤꯟꯅꯈꯤꯕ, ꯗ꯭ꯔꯤꯝ ꯇꯧꯃꯤꯟꯅꯈꯤꯕ ꯂꯥꯏꯐꯀꯤ ꯄꯨꯟꯁꯤꯒꯤ, ꯑꯗꯒꯤ ꯃꯣꯃꯦꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯈꯤꯕ ꯃꯣꯃꯦꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ, ꯍꯔꯥꯎꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯄꯥꯁꯀꯤꯗꯣ ꯑꯗꯨꯏꯗꯣ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯗꯨꯏꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯄꯨꯔꯒ ꯂꯥꯛꯑꯣꯕ ꯑꯗꯨꯒꯤ ꯃꯣꯃꯦꯟꯗꯨꯀꯣ꯫ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ, ꯑꯗꯨꯒꯤ ꯃꯣꯃꯦꯟꯗꯣ ꯄꯨꯔꯒ ꯂꯥꯛꯄꯤꯔꯒ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯕꯗꯣ ꯕꯦꯂꯦꯟꯁ ꯑꯝꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ, ꯕꯦꯂꯦꯟꯁ ꯑꯝꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯩꯒꯨꯝꯕ ꯕꯦꯂꯦꯟꯁ ꯑꯃꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯖꯅ ꯆꯠꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ, ꯑꯗꯒꯤ ꯉꯥꯡꯅꯕ, ꯉꯥꯏꯍꯥꯛꯀꯤ ꯃꯣꯠ ꯆꯥꯟꯅꯗꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯠꯈꯤꯗꯕ ꯇꯥꯔꯒꯗꯤꯀꯣ, ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯒ ꯈꯨꯗꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯕꯗꯣ ꯀꯩꯅꯣ, ꯑꯗꯣꯝꯒꯤ ꯃꯣꯠ ꯇꯤꯟꯅꯗ꯭ꯔꯕꯅꯤꯅ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯅꯤ ꯈꯪꯗꯦ, ꯐꯦꯃꯤꯂꯤꯗꯅꯤ ꯈꯪꯗꯦ, ꯀꯂꯤꯛꯁꯇꯅꯤ ꯈꯪꯗꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯆꯪꯁꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯌꯦꯕ꯫ ꯍꯥꯏꯕꯗꯤ ꯍꯥꯏꯅꯕ ꯂꯩꯗꯅ, ꯑꯩꯒꯤ ꯄꯥꯔꯠꯅꯔꯒ ꯑꯩꯒ ꯆꯦꯠꯅ ꯂꯩꯅ ꯇꯥꯔꯗꯤ ꯑꯦꯅꯤ ꯀꯅꯥ ꯑꯣꯏꯁꯅꯨ, ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯒꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯔꯥ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯤꯟꯖꯜꯂꯛꯄ ꯉꯝꯗꯦꯗꯅꯀꯣ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯃꯣꯠ ꯆꯥꯟꯅꯗꯕ ꯃꯌꯥꯝ ꯂꯥꯛꯄꯗꯒꯤ
ꯁꯨꯝ ꯇꯧꯔꯒ ꯂꯩ ꯇꯥꯔꯗꯤ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃ ꯍꯥꯏꯗꯤ ꯆꯪꯉꯛꯄ ꯌꯥꯏ ꯑꯗꯨꯒ ꯊꯥꯔꯠ ꯄꯥꯔꯁꯟꯗꯨ ꯆꯪꯉꯛꯄꯗꯒꯤ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯗꯨꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯕꯥꯅꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯅ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯐꯥꯎ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯡꯀꯛ ꯂꯥꯛꯄ ꯌꯥꯏ ꯐ꯭ꯌꯨꯆꯔꯁꯤꯗ ꯑꯗꯣ ꯑꯦꯗꯚꯥꯏꯁꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯅꯕꯥꯅꯤꯒꯤ ꯄꯥꯁꯇ ꯅꯨꯡꯁꯤꯕ ꯈꯟꯃꯤꯟꯅꯈꯤꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯇꯧꯈꯤꯕ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯥꯏꯗꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯏꯗꯣ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯄꯨꯔꯒ ꯂꯥꯛꯄꯤꯔꯒ ꯕꯦꯂꯦꯟꯁ ꯑꯝꯇ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯍꯥꯏꯗꯤ ꯑꯃꯒꯤꯁꯨ ꯋꯥ ꯑꯃꯅ ꯇꯥꯕꯤꯔꯒ ꯁꯤ ꯂꯩ ꯍꯥꯏꯗꯣ ꯐꯖꯅ ꯋꯥꯗꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯕꯦꯂꯦꯟꯁ ꯑꯝꯇ ꯆꯠꯄꯤꯌꯨ ꯁꯤꯅꯦꯕꯀꯣ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯁꯦ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯅ ꯑꯗꯣꯝꯗꯒꯤ ꯄꯥꯝꯃꯤꯕꯁꯤ ꯀꯩꯅꯣ ꯀꯔꯦꯟ ꯐꯤꯂꯤꯡ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯒꯤ ꯄꯥꯝꯃꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯅꯅ ꯆꯦꯠꯅ ꯊꯝꯃꯤꯕ ꯁꯤꯃꯤꯂꯔꯤꯇꯤꯁ ꯃꯌꯥꯝꯅ ꯀꯩꯅꯣ ꯗꯤꯐ꯭ꯔꯦꯟꯁꯦꯁꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯁꯣꯝ ꯑꯅꯤꯒꯤ ꯐ꯭ꯌꯨꯆꯔꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯐꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯄꯥꯏꯈꯠꯅꯕ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯄꯤꯔꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯄꯥꯝꯕ ꯑꯅꯤꯒꯤ ꯁꯤꯃꯤꯂꯔꯤꯇꯤꯁ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯑꯦꯗꯚꯥꯏꯁ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯑꯣꯀꯦ ꯄꯥꯏꯜ ꯅꯝꯕꯔ 2ꯒꯤ ꯄꯥꯏꯜ ꯅꯝꯕꯔ 2ꯒꯤ ꯌꯦꯡꯉꯁꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯗ ꯁꯣꯝꯒꯤ ꯑꯄꯥꯝꯕꯁꯤ ꯁꯣꯝ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯅꯤꯡꯉꯤꯀꯣ ꯏꯃꯣꯁꯅꯦꯜꯂꯤ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯕꯨ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯋꯦꯅ ꯑꯩ ꯊꯕꯛꯇꯨꯗ ꯑꯗꯨꯒꯤ ꯀꯔꯤꯌꯔꯒꯤ ꯒꯣꯜꯗꯣ ꯑꯗꯨ ꯈꯛꯇꯗ ꯂꯨꯞꯄꯒ ꯆꯠꯄ ꯅꯠꯇꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯗꯁꯨ ꯍꯥꯏꯗꯤ ꯐꯖꯅ ꯃꯇꯝ ꯄꯤꯕ ꯍꯥꯏꯗꯤ ꯋꯥꯈꯜ ꯊꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯄꯥꯝꯃꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯈꯛꯇꯒꯤ ꯋꯥꯐꯝ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡ ꯑꯁꯤꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯀꯩ ꯇꯧꯕ ꯐ꯭ꯌꯨꯆꯔ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯄ꯭ꯂꯥꯅꯤꯡꯁꯨ ꯃꯊꯧꯗꯤ ꯇꯥꯏ ꯇꯧꯕꯇꯕꯨ ꯑꯅꯤꯃꯛꯁꯤ ꯁꯣꯝꯅ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯩ ꯄꯥꯝꯃꯤꯁꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯅꯤꯀꯣ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗꯨ ꯐꯖꯅ ꯍꯥꯏꯕꯗꯤ ꯕ꯭ꯔꯥꯏꯠ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯁꯣꯝꯅ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔꯗꯁꯨ ꯁꯣꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯤꯖꯔꯤ ꯏꯕꯥꯅꯤꯁꯤ ꯐꯖꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯈꯜꯂꯤꯁꯦ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯁꯣꯝꯗ ꯄꯤꯕ ꯃꯇꯝꯁꯦ ꯁꯤꯗꯤ ꯁꯣꯝ ꯁꯦꯇꯤꯁꯐꯥꯏ ꯈꯔ ꯑꯣꯏꯕ ꯋꯥꯠꯂꯦꯕ ꯑꯩꯗꯤ ꯃꯇꯝ ꯄꯤꯕ ꯋꯥꯠꯂꯦ ꯑꯩꯉꯣꯟꯗ ꯃꯥꯒꯤꯁꯦ ꯃꯊꯧꯗꯨꯗ ꯃꯊꯧ ꯆꯤꯜꯂꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯃꯇꯝ ꯄꯤꯕ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤꯗ ꯍꯥꯏꯕꯗꯤ ꯃꯥꯅꯁꯨ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯊꯧ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯈꯔ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗꯁꯨ ꯃꯇꯝ ꯈꯔ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯁꯦ ꯍꯦꯟꯅ ꯍꯥꯏꯗꯤ ꯐꯕ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯐꯖꯅ ꯆꯠꯄ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣꯝꯁꯦ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯂꯩꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯁꯣꯝꯁꯦ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯣꯝꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯤꯀꯣ ꯐ꯭ꯌꯨꯆꯔꯗ ꯁꯣꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯃꯁꯨ ꯄꯤꯕ ꯄꯥꯝꯃꯦ ꯁꯣꯝꯗ ꯑꯗꯨꯅ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯇꯧꯕꯇꯕꯨ ꯃꯥꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯊꯧꯁꯤꯗ ꯃꯥ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯄꯥꯝꯃꯤ ꯐꯣꯀꯁ ꯇꯧꯕ ꯄꯥꯝꯃꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯧꯕ ꯄꯥꯝꯃꯤꯀꯣ ꯃꯥ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯑꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯑꯦꯅꯤꯊꯤꯡꯗ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯈꯤꯇꯪ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯩꯅ ꯐꯣꯀꯁ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯆꯠꯇ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯒꯣꯜꯗꯨ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯁꯣꯝꯗ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯃꯥ ꯐꯖꯅ ꯁꯣꯝꯗ ꯅꯨꯡꯁꯤ ꯍꯣꯏ ꯁꯣꯝꯅ ꯄꯥꯝꯃꯤꯕꯒꯤ ꯆꯥꯡꯗꯣ ꯃꯇꯝ ꯄꯤꯕ ꯉꯝꯗꯕꯗꯤ ꯌꯥꯏꯀꯣ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯇꯧꯕꯇꯕꯨ ꯁꯣꯝ ꯑꯅꯤꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯐ꯭ꯌꯨꯆꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯣꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯤꯗꯨꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯒꯤ ꯐꯣꯀꯁ ꯇꯧꯕꯒꯤ ꯑꯗꯨꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯆꯠꯄ ꯄꯥꯝꯕꯒꯤꯀꯣ ꯍꯥꯏꯗꯤ ꯁꯣꯝꯗ ꯃꯇꯝ ꯈꯤꯇꯪ ꯄꯤꯕ ꯋꯥꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯗꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯕꯗꯤ ꯃꯥ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ
ꯑꯗꯨꯝ ꯐꯖꯅ ꯆꯠꯄꯗꯤ ꯄꯥꯝꯃꯦ ꯇꯧꯕꯗꯕꯨ ꯃꯥ ꯑꯍꯦꯟꯕ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯀꯩꯀꯩ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧ ꯀꯔꯤꯌꯔꯒꯤꯁꯤ ꯁꯤꯁꯤꯗ ꯐꯣꯀꯁ ꯇꯧꯕꯅ ꯍꯦꯟꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯂꯩꯁꯦ ꯑꯗꯨꯅ ꯃꯥ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯑꯃꯠꯇ ꯑꯍꯦꯟꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯏꯗꯣ ꯄꯥꯔꯠꯅꯔꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯄꯥꯝꯕ ꯋꯥꯠꯂꯤ ꯑꯗꯨ ꯍꯥꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯕ ꯇꯨꯡꯒꯤ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯃꯇꯝ ꯄꯤꯕ ꯄꯥꯝꯕꯒꯤꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁꯤꯃꯤꯂꯥꯔꯤꯇꯤꯁꯦ ꯑꯗꯣꯝ ꯑꯅꯤꯃꯛꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦꯗ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯗ ꯁꯄꯣꯔꯇꯤꯞ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯄꯨ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯐꯖꯅ ꯆꯠꯄ ꯄꯥꯝꯕ ꯉꯥꯛꯇ ꯑꯣꯏꯀꯣ ꯑꯗꯨꯒ ꯅꯕꯥꯅꯤꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯔꯠꯅꯔ ꯑꯃꯅ ꯑꯃꯒꯤ ꯁꯄꯣꯔꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯃꯒꯨꯟꯂꯣꯟ ꯆꯦꯜꯂꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯦꯅꯔꯖꯤ ꯇꯥꯏꯝ ꯑꯅꯤꯃꯛ ꯍꯥꯏꯗꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯍꯥꯏꯗꯤ ꯂꯦꯞꯅꯕꯗꯣ ꯑꯃꯅ ꯑꯃꯒꯤ ꯁꯄꯣꯔꯠ ꯇꯧꯅꯕ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯄꯥꯔꯠꯅꯔꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯑꯃꯒꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯇꯥꯏꯝ ꯍꯥꯏꯗꯤ ꯂꯥꯛꯀꯥꯟꯗꯁꯨ ꯑꯃꯅ ꯍꯦꯜꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯂꯦꯞꯄꯗꯣ ꯍꯥꯏꯕꯗꯤ ꯍꯦꯜꯗꯤ ꯁꯤꯌꯥꯔꯤꯡ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯂꯦꯞꯄꯒ ꯊꯧꯅꯥ ꯐꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯌꯨꯝ ꯌꯥꯒꯅꯤ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯦꯞꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯣꯝ ꯑꯅꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯦꯁꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯥ ꯑꯅꯤꯁꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯁꯣꯝꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯁꯣꯝꯅ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯒꯤ ꯃꯇꯝ ꯄꯤꯍꯟꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯀꯣ ꯑꯗꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯏꯗꯤ ꯀꯔꯤꯌꯔ ꯀꯩꯀꯥꯁꯤ ꯁꯤꯁꯨ ꯃꯔꯨ ꯑꯣꯏ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯕ꯭ꯔꯥꯏꯠ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯒꯣꯜꯁꯦ ꯁꯤꯐꯥꯎ ꯌꯧꯅ ꯍꯥꯏꯗꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯃꯇꯝ ꯄꯤꯕ ꯈꯤꯇꯪ ꯉꯝꯗꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯊꯧꯗꯨꯗ ꯐꯣꯀꯁ ꯇꯧꯕ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯅ ꯍꯥꯏꯗꯤ ꯃꯇꯝ ꯑꯃ ꯄꯤꯕ ꯏꯉꯝ ꯉꯝꯗꯕꯗꯨꯒꯤ ꯑꯅꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯃꯁꯤꯅꯁꯨ ꯍꯥꯏꯗꯤ ꯁꯣꯝꯅꯁꯨ ꯈꯜꯂꯦ ꯑꯁ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯪꯕꯤꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯊꯩꯗꯣꯛꯈꯤꯗꯧ ꯖꯥꯠꯂꯥ ꯑꯩꯉꯣꯟꯗꯒꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯏꯄꯤ ꯄꯤꯕꯤꯗꯩꯁꯦ ꯁꯨꯃꯥꯏꯅ ꯈꯟꯕ ꯑꯗꯒꯤ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯃꯨꯛ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯅꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯍꯥꯏꯗꯤ ꯃꯥꯅ ꯏꯈꯪ ꯈꯪꯕꯤꯗ꯭ꯔꯤꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯏꯈꯪ ꯈꯪꯕꯤꯗ꯭ꯔꯤꯁꯤꯕꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯒꯤꯅꯤꯒꯤ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇꯅꯤ ꯏꯈꯪ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯍꯥꯏꯕꯒꯤ ꯏꯃꯣꯁꯅꯦꯜ ꯍꯥꯏꯗꯤ ꯑꯅꯤꯁꯤꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯗꯕꯒꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤꯗꯨꯅ ꯋꯥꯈꯜꯁꯦ ꯏꯃꯣꯁꯅꯦꯜꯂꯤ ꯈꯤꯇꯪ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛꯅ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅꯣ ꯇꯧꯔꯨꯕꯩ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯂꯩꯔꯤꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯆꯞ ꯃꯥꯟꯅꯩ ꯑꯅꯤꯁꯦ ꯑꯃꯒꯤꯁꯨ ꯅꯠꯇ ꯑꯃꯒꯤ ꯕꯦꯂꯦꯟꯁ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ ꯕꯦꯂꯦꯟꯁ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯕꯦꯂꯦꯟꯁ ꯇꯧꯅ ꯑꯃ ꯄꯨꯔꯛꯄꯤꯌꯨ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯣꯝ ꯑꯅꯤꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯌꯥꯝꯅ ꯐꯖꯕ ꯐ꯭ꯌꯨꯆꯔ ꯄꯤꯔꯤꯀꯣ ꯐ꯭ꯌꯨꯆꯔꯁꯦ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯕ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛ ꯐꯕ ꯍꯥꯏꯕꯗꯤ ꯄꯥꯔꯠꯅꯔ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯅꯤꯅ ꯄꯨꯜꯂꯀꯥꯟꯗ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯄꯤꯔꯤꯀꯣ ꯁꯣꯝ ꯑꯅꯤꯒꯤ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯠꯁꯤꯅ ꯒꯥꯏꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟ ꯍꯧꯖꯤꯛꯀꯤ ꯃꯣꯃꯦꯟꯗ ꯑꯅꯤꯃꯛꯁꯦ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯨꯗꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯗꯨꯗꯒꯤ ꯔꯦꯁ ꯇꯧꯕ ꯃꯊꯧ ꯑꯃ ꯇꯥꯏ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯛꯑꯞ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯍꯥꯏꯗꯤ ꯔꯦꯁ ꯇꯧꯊꯣꯛꯄ ꯈꯔ ꯔꯤꯂꯦꯛꯁ ꯇꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯊꯧ ꯑꯃ ꯇꯥꯏꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯗꯒꯤ ꯇ꯭ꯔꯣꯃꯥ ꯀꯣꯟꯐ꯭ꯂꯤꯛ ꯀꯩꯀꯩ ꯂꯥꯛꯇꯥꯔꯗꯤ ꯍꯥꯏꯗꯤ ꯄꯔꯃꯅꯦꯟꯒꯤ ꯕ꯭ꯔꯦꯛꯑꯞ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯨꯗ ꯔꯦꯁ ꯇꯧꯕ ꯈꯔ ꯀꯥꯝ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯇꯞꯊꯕ ꯈꯔ ꯄꯣꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯑꯃꯒꯤ ꯑꯄꯥꯝꯕ ꯌꯪ ꯑꯃꯁꯨ ꯑꯃꯒꯤ ꯑꯄꯥꯝꯕ ꯌꯪ ꯇꯧꯁꯟꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯂꯩꯔꯤꯕꯗꯨꯗ ꯍꯣꯜ ꯇꯧꯔꯒ ꯈꯤꯇꯪ ꯔꯦꯁ ꯇꯧꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯀꯥꯔꯠꯁꯤꯅ ꯑꯗꯣꯝꯗ ꯒꯥꯏꯗ ꯇꯧꯔꯤ ꯑꯗꯨꯒ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤꯁꯤ ꯍꯥꯏꯕꯗꯤ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤ ꯐꯥꯏꯅꯦꯜ ꯕ꯭ꯔꯦꯛ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯐꯣꯔ ꯁꯝ ꯄꯦꯔꯤꯌꯗ ꯑꯣꯐ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯑꯣꯏꯅ ꯋꯥꯈꯜꯉꯩꯗꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯅꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯋꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯂꯩꯔꯤꯕꯗꯨꯗ ꯏꯁꯥꯅ ꯍꯥꯏꯗꯤ ꯈꯜꯂꯤꯕꯗꯨꯅ ꯆꯨꯝꯃꯦ ꯈꯟꯗꯕꯀꯣ ꯑꯃꯁꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯈꯤꯇꯪ ꯔꯦꯁ ꯇꯧꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯊꯧ ꯑꯃ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅ
ꯇꯧꯅꯔꯒ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯠ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯑꯅꯤꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯄꯤꯔꯤ ꯐ꯭ꯌꯨꯆꯔ ꯌꯥꯝꯅ ꯐꯖꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯩꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯤꯕꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯄꯤꯔꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯀꯤ ꯐꯖꯔꯕ ꯖꯔꯅꯤ ꯑꯗꯨꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯖꯦꯟꯇꯜ ꯒꯥꯏꯗ ꯄꯤꯌꯦꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯕꯇꯟ ꯑꯁꯤꯗ ꯅꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟꯗ ꯑꯗꯣꯝꯅ ꯈꯪꯅꯤꯡꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯍꯦꯜꯊꯀꯤ ꯑꯣꯏꯕ ꯌꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯆꯥ ꯏꯁꯨꯒ ꯃꯔꯛꯇ ꯂꯩꯅꯕ ꯔꯤꯂꯦꯁꯟꯒꯤ ꯑꯦꯅꯤ ꯂꯥꯏꯐꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀꯃꯦꯟꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯇꯣꯄꯤꯛꯁꯤꯡ ꯑꯗꯨꯁꯨ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ